ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯦꯐꯣꯡ ꯀꯌꯥꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯂꯧꯈꯠꯆꯒꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯒꯕꯔꯅꯔꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯊꯕꯛ ꯂꯧꯈꯠꯂꯤꯕꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯑꯦ.ꯇꯤ. ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯀꯃꯤꯠꯃꯦꯟ ꯑꯁꯤꯅ ꯅꯨꯡꯁꯤꯔꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯄꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯊꯕꯛꯁꯤꯡ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟ ꯑꯣꯐꯤꯁꯥꯔ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯈꯨꯗꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯦꯖꯦ ꯀꯨꯃꯥꯔ ꯚꯥꯂꯥꯒ ꯍꯟꯗꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯊꯥꯖꯕ ꯄꯤꯔꯛꯄ ꯋꯥꯐꯝ ꯀꯌꯥꯗ ꯊꯥꯖꯕ ꯊꯝꯈꯤꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯂꯝꯕꯤ ꯑꯅꯤꯗ ꯃꯤꯌꯥꯝꯅ ꯃꯅꯤꯡꯇꯝꯅ ꯆꯠꯅꯕ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯦ.ꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯂꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯃꯗꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯏꯪ-ꯇꯞꯄ ꯄꯨꯔꯛꯄꯗ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ꯫ ꯍꯟꯗꯛꯇ ꯂꯣ ꯀꯥꯏꯅ ꯁꯥꯖꯤꯜꯂꯝꯕ ꯕꯪꯀꯔ ꯊꯨꯒꯥꯏꯈꯤꯕ ꯑꯁꯤꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯒꯕꯔꯅꯔ ꯑꯦ.ꯀꯦ. ꯚꯥꯂꯥꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯄꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯕ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛꯁꯤꯡꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯄꯤ.ꯑꯥꯔ.ꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅ ꯐꯣꯡꯕ ꯌꯥꯕ ꯌꯥꯗꯕ ꯊꯤꯗꯅ ꯄꯥꯎ ꯀꯌꯥ ꯐꯣꯡꯂꯛꯄꯁꯤꯗ ꯑꯁꯦꯡꯕ ꯄꯥꯎꯃꯤꯁꯤꯡꯗ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯍꯟꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯦ꯫ ꯈꯣꯒꯦꯟꯗ꯭ꯔ ꯏꯗꯤꯇꯔꯁ ꯒꯤꯜꯗꯁ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯔꯤꯕ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅ ꯐꯣꯡꯕ ꯌꯥꯕ ꯑꯃꯗꯤ ꯌꯥꯗꯕ ꯊꯤꯗꯅ ꯄꯥꯎ ꯀꯌꯥ ꯄꯪꯐꯣꯡꯗ ꯐꯣꯡꯂꯛꯄ ꯑꯁꯤꯗ ꯆꯨꯝꯅ ꯊꯕꯛ ꯇꯧꯖꯔꯤꯕ ꯑꯁꯦꯡꯕ ꯄꯥꯎꯃꯤꯁꯤꯡꯗ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯍꯟꯕꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯁꯪꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯃꯤꯗꯤꯌꯥꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯍꯤꯔꯝꯗ ꯍꯦꯔꯤꯀꯣꯅ ꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯀꯣꯂꯦꯖꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯗꯤꯌꯥ ꯀꯟꯀ꯭ꯂꯦꯚ ꯋꯤꯠ ꯍꯦꯔꯤꯀꯣꯟꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎ ꯀꯌꯥ ꯐꯣꯡꯗꯨꯅ ꯃꯤꯗꯤꯌꯥꯗ ꯃꯤꯠ ꯃꯥꯏ ꯁꯤꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯅꯁꯨ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯌꯨ, ꯃꯤꯗꯤꯌꯥꯁꯤꯡꯅꯁꯨ ꯑꯆꯨꯝꯕ ꯄꯥꯎ ꯐꯣꯡꯅꯕ ꯍꯣꯠꯅꯕꯗ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯖꯒꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2018ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯂꯥꯟꯅ ꯁꯟꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯇꯝꯄꯥꯛꯀꯤ ꯂꯝꯗꯒꯤ ꯂꯥꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯕꯁꯨ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯅ ꯇꯥꯗꯅ ꯂꯩꯊꯣꯛꯂꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ ꯀꯨꯀꯤꯁꯤꯡꯅ ꯇꯝꯂꯛꯄ ꯋꯥꯐꯝ ꯈꯛꯇꯗ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯍꯥꯏꯕ ꯄꯟꯗꯅ ꯄꯥꯎ ꯀꯌꯥ ꯃꯤꯗꯤꯌꯥꯒꯤ ꯏꯊꯅꯤꯛ ꯉꯥꯛꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯅ ꯐꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯥꯎ ꯀꯌꯥ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯐꯣꯡꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯃꯊꯛꯇ ꯀꯦꯁ ꯀꯌꯥ ꯇꯧꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯃꯗꯤ ꯊꯥꯡꯗꯒꯤ ꯀꯣꯂꯣꯝꯒꯤ ꯃꯁꯤꯡꯅ ꯍꯦꯟꯅ ꯊꯧꯏ ꯍꯥꯏꯔꯕꯁꯨ ꯄꯥꯎ ꯑꯃ ꯐꯣꯡꯕ ꯃꯇꯝꯗ ꯐꯣꯡꯒꯗꯧꯔꯤꯕ ꯄꯥꯎ ꯑꯗꯨ ꯐꯣꯡꯕ ꯌꯥꯕ ꯑꯃꯗꯤ ꯌꯥꯗꯕ ꯀꯌా ꯃꯤꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯗ ꯂꯩ꯫ ꯄꯥꯎ ꯑꯃ ꯐꯣꯡꯕ ꯃꯇꯝꯗ ꯐꯣꯡꯒꯗꯧꯔꯤꯕ ꯄꯥꯎ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯊꯤꯒꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯑꯣꯡ ꯂꯦꯞꯄꯤꯌꯨ ꯁꯥꯟꯇꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯁꯨꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯥꯟꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯅꯝꯕꯣꯜ ꯑꯦꯔꯤꯌꯥ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯏꯕꯝ ꯁꯥꯟꯇꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯄꯣꯏꯔꯩ ꯂꯩꯃꯔꯦꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯚꯂꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯨꯞ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯅꯝꯕꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯁꯤꯐꯥꯏꯁꯤꯡ, ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯊꯧ ꯆꯨꯝꯅ ꯇꯧꯗꯕꯗꯒꯤ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯥꯡ ꯇꯥꯛꯂꯤ꯫ ꯃꯗꯨꯅ ꯃꯁꯥꯒꯤ ꯃꯄꯨꯔꯣ ꯀꯟꯖꯅꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯁꯥꯅ ꯄꯥꯝꯅ ꯊꯣꯛꯂꯛꯈꯤꯕ ꯅꯠꯇꯦ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯃꯤꯇꯩ ꯐꯨꯔꯨꯞ ꯃꯨꯠꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯒꯕꯔꯅꯔꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯑꯣꯡ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯨ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯤ.ꯑꯦꯝꯕꯨ ꯐꯝ ꯊꯥꯗꯣꯛꯂꯒ ꯄꯤ.ꯑꯥꯔ. ꯆꯂꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯅꯕ ꯍꯣꯠꯅꯕ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯨ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯤꯌꯨ꯫ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯗ ꯆꯦꯟꯅꯕ ꯑꯦ.ꯑꯣ.ꯁꯤ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯒꯗꯕꯅꯤ꯫ ꯗꯦꯁꯥꯝ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗ ꯀꯣꯁꯦꯞꯅ ꯂꯧꯕ ꯍꯩꯆ.ꯑꯦꯁ.ꯑꯦꯜ.ꯁꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2025ꯀꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯧꯗ꯭ꯔꯤꯉꯩ ꯄꯨꯡꯈꯥꯏ ꯑꯃ ꯋꯥꯠꯂꯤꯉꯩꯗ
question leak oihanbada chenariba Little Star English Higher Secondary School Thobal Haukhagi AOC Samadra Megachandra amadi Vice Principal Yumnam Ranjit Singhabu matam chana Pabagidamak Manipur Police amadi Cyber Crime Unit ki timbu desamna ikai khumnabu utpaga loinana thagatpa phongdoklakli haina ngasi desangi Secretary General Nongthombam Thoitoibana phongdokre wafam asing asi Kwakaithelda leiriba desam head office da pangthokiba paugi mifam amada Nongthombam Thoitoibana phongdokibani mahangna makhatana phongdokibadi Little Star English Higher Secondary School asigi Vice Principal oibada natana Founders to oriba miyoi amana asigumba mathong huktaba thabak tawramba asi khunai asigi kwaidagi laibaktibani masina khunai bu semnaba school linkachariba miyoi amadi thamoi sengna oja oiriba kayabu lana uhalagani thawong asi aikoi khudingmangna condemn tawgadabani hairi Operation Chathabada Khulai kya Thagatkhre amadi police station singdasu khulai pikhalakpa leptre security force na lokhalakpa section thawrangi saru ama oina Manipur gi tongan ma mafam thingda Operation Chathabaga loinana Sakhangdaba khulai paiba singna lochinduna thanamba khulai ching fagatpa leptre ngarang cho Impal West District ki Lamsang Police Station na konba Sairem Khun area da sathakiba operation da khulai kya fagatle hairi Akhak araw galoina na sitkiba nonglai nungsit amadi lena yungkai amadi mahay marong kaya amanga thagatkhre ngarang amasung asigi lona ba ahing nongai amadi nongalamdai da lamdama sigi tongan ba mafam kaya da akan mamawong da nong nungsit sitkiba da natana akhak araw galoina na len takre mafam kaya da yungkai kaya amanga tathokre nonglai nungsit amasung len taba duna maram oiraga manamasing pak sana mang takiba da natana yumkubliba jingar sing Lena amanga ta sauna thokan kre hairi pau che china phangba pau gi matu inadi ngarang nonglai nungsit ka loinana nong chukiba amadi akhak araw ga loinana akan mamongda len ta kiba duda mayang Imphal Thawal District Kaching District amadi None District ki mafang kaya da sauna amanga ta thokan ke hairi khunai sida nupi angang chingbu karamna ngakpi senbigani haibagi hiramda khana nainabagi tharam pangthokre Nupi oibi amadi angang chingbulam damasida karamna ngakpi senbigani amadi khunaya sida makoigi hak karamna pigani haiba hiramda chanura lamchinglel kanglaipak CLK na sinduna nomagi oiba khana nainabagi thoram ama pangthokre thauram aduga mari lainana CLK gi President Singsubam Pakpina phongdorakibada lamdamasigi khamthengna wabagi tangkak asida imung manunggi maselda phawba thoganingdaba thawdo kaya thoklakdi asigumba Tahaidaba pau kaya tarakpa thoganingdaba isu kaya ama thoklagliba asida khunai asida leiriba mama oibising amadi naha oiriba mahairoi singda ijat manghanbagi thawdoksing amadi nupibu karisu leitana khalakpa asi matau karamna muthatsige karamba ahenba sairak piba yabagi haibagi matangda khana nainabani haiki